Gari amana thomjilakpadagi gari taruklom akai atoi thokre pawasi Kangleipak Maira pause dagi lokhotchabane ngarang nungthil pung 3:30 rom taba matamda tidim lambi paringi Little Flower School maya oiramna ata herier amana yangna thawraglaga mamang thangba gari da thomjilakpadagi mathang thomgaina badagi gari taruklom asokapan nangkhre gari sing adugi manung da school ben ama su sokpadagi manung da tonglakpa mahiroi kharasu asokapan nangkhre pawasina ngarang nungthil nong churingai marak aduda school suti thanarakpagi matam oibana tidim lambigi sarukta gari yamna chinba haibadu oikhe Chairak asida Tata Harrier amana kanna thawraklaga mamang thangba gari da thombadagi mathang thomjinnabadagi gari singadu sokhibane soklaba gari singadugi manungda skon gi Bhakti Vedanta Institute Mission Higher Secondary School gi mahiroi sing tongba ben asigi maning thangba sarukta thomjilakpadagi maduda tonglakpa mahiroi khara asogapan nangkhe khudakta manakta leiba miyoi singna ambulance kauduna asokpa mahiroi singadu Imphal gi hospital da puduna layang chathaki haire Somthar khungangi miyoi singna thaknaba ising khujok ama fangnaba honavada awaba oire khunja sing pawasi Kangleipak Maira pause dagi lokhotchabane lamdam asigi district marigi langdai famoiba tangkhul singna khundaba kamjong district ke sotun haina su khangnaba somthar khungangi miyoi singna thaknaba ising khujok ama fangnaba honavada awaba oire lamdam asida laingak ama lei haibagi mami amata ngasi fawba tadri haina khungang asigi miyamna pendaba phongdorokle sotun gi hanagi headman Thangmi funglai na phongdorokpada kamjong kangpokpi tengnopalama di Thoubal district ki langdai famoiba Thoubal district ki ingawrok tagi supnage kilometer ama ni dang lapna leiba mafam amane khungang asida MGNREGA scheme khaknatana lainga ki karigumba scheme amatagi kanaba phangdre pumnamak asidagi khwaidagi khudong chadribade miyoiba khaknatana jiba panba khudimangna hingbada changba sida hidak ni haina riba thaknaba ising phanglataba sini haire khungang asigi khunjasingna phongdorokpadagi chingdagi haurakpa ingawrok turelgi paringda leibana mahausadagi turel asigi ising chaduna amade sizinaduna leirakpane adubu masa khaki khanba miyoi kharana chauraba mechin haibade JCB Pokram haibrana chingba sizinaduna loknung amade lok mapandagi nung kothokuna sendan lambi oirakpadagi turel asi ngasidi leiri haiba khakta ngaire thaknaba ising lobadi lairadana laikhom lainang khakta chentharakpana sizinaba phawba hangoire Adubu hingdavadi yadavanina ising itungpham semduna mahik selaba ising ase thakchare turel asi sotun khungang khakta natana ingawrok nongpok sekmai ukhongsang haitrok pokpina chingba maphamgi miyamna su sizinaribane adubu turel asigi mafam kayada nungkotuna masagi sendanpham onthokpana miyamda awaba kaya mayokna halle nongpok sekmai amadi ingawroki miyamna su turel asi buluna na thambinaba laingaki mafamda haijaduna lakle makoina sangsilakpa khongjangda sotungi miyamna su sawgatkane Natural calamities na awaba pibada natana turel singi oiragliba phibam asina miyoibana semba khusemgi calamities na khungang asigi miyamda chawna awaba piduna lakle ising leitaba matamdana ikang thokpa aduga nongju panthadana ichaw thokduna lowing khol mang tahan bagi awaba kaya miyamna sumayoknare maram asina Forest Department Environment and Climate Change amade Manipur laingaki mari leinaba singna athubada mijeng changbiduna miyamgi awaba si kokhanbiyu haina su Thangmi fungluina laingaki pungning singsilakhe mahangna makhata na hai khungang asida cheliba matam amada chikong miyamna haibong lok turel gi sing thaklawade naba farani haiba wakhalonda anaba mising na fawba haibong loki sing thakye hainaribane adubu ngasidi laikhom lainang oina ising senbana thakpadi laidadana sokpa fawba hangoinarakpa asi thamoy yamna soi haina su mahangna nungaitaba phongdorokle Ngarang paumisinga unabaduda sotun khungang asi Pastor Siro Village Secretary Simeon Awungsi Village Committee gi member Pios Funglui amade yaingam ningsen su saruk yakhe nupi paumisingi Andaman Khongsat ngarang island asigi konung Port Blair da asoy angam yaudana thungkhre pawasi paunil khol pause dagi lokhotchavane All Manipur Working Journalist Union amjuna sinduna nupi paumisingi waina Andaman da chatkiba tour ngarang island asigi konung Port Blair da thungkhre haire Haukiba Mars ki tang taraga taruk thangja numitta Manipur ki Chief Minister Nongthongbam Biren mahaki official residence mamangdagi lamthaki ba khongsat aduda DIPR gi staff ani amjugi thaupuba singamade nupi paumi taraga ni pan yauna punna miyoi kunthra na saruk yakhe nupi paumi singi oina sinki ba khongsat aduna mafam adu thunglabaga mafam adu da leiriba Mount Manipur yauna mafam kaya su satuna yengkhre haire Imphal dagi Kolkata fawba flight ta chatlaba matung mafam adu fawba jahaz ta chatki haire khongsat adu da saruk yakhibi paumi singna phongdokpada handak khongsat asi yamna nungai
हाना खंगलमदबा तोंगान एक्सपीरियंस कयासु फंगे खोंगसद असिबु सिनबिरिबसिंगबुसु थागतप फोंदोइ हाइखे निंगसिंगबा याई खोंगसद असि लमथाबा दुगा मरी लैनना चीफ मिनिस्टर न फोंदोखिबदा अंडमान खोंगसद असिदा माउंट हेरियन हौजिकना माउंट मणिपुर हाइरिबा प्राइम मिनिस्टर अमदि होम मिनिस्टर न मणिपुर गी अथौबसिंगबु इकाई खुमनदुना अमदि मणिपुर गी हिस्टोरिकल बैकग्राउंड बु इकाई खुमनदुना मिंगथोनबिखिबा मफम असिदा असिगुंबा टूर चटपा असि अहानबने अथौबसिंगना वान लेनखिबा मणिपुर गी हिस्टोरिकल मफम अदुदा चटपा असिना चाउथोकसबा पोए मफम अदुदा लैरिबा खुबम अदुदा चटलिबासिंग असिगी खुथांगदा लामना खुरुंबगा लोइनना मफम अदु यौरगा इखोइगी हिस्टोरिकल गी मफम अमा थंबिरिबा अमदि इकाई खुमनबिबा असिगिदमक प्राइम मिनिस्टर अमदि होम मिनिस्टर बु इकाई खुमनफम थोइ हाइखिबने मालेम थोंगाम हेल्थ कंडीशन की मतुंगिना जेनिम्स ता थमख्रे पावसे कंगलैपाकी मैरा पाउसेदगी लखुटसबने लमदम असिदा महौसागुम तंगदु लैताबा हंजिललो नहासंगी पुंसी कल्लु अमसुंग इंडिया की प्राइम मिनिस्टर मणिपुर लाहलु हाइबा डिमांड सिंग तौरदुना दिल्ली अमसुंग मणिपुर की तोंगान तोंगानबा मफम कयादा चरा हेनबगी खोंजंग संगसिलखिबा लमयानबा इरावत मेमोरियल इंटीग्रेटेड ट्रस्ट लिमिट मणिपुर की प्रेसिडेंट ओइबदा नतन ट्रांसजेंडर एक्टिविस्ट अमसु ओइरिबा मालेम थोंगाम nghan Bisnupur पुलिस की टीम अमन फारब मतुंग महाकी हेल्थ कंडीशन की मतुंग इन जेनिम्स की इमरजेंसी ऑब्जर्वेशन वार्ड थमख्रे हाइरे निंगसिंग बयाबदे महाक मार्च तरागा मापन इम्फाल ईस्ट की चीफ जुडिशियल मैजिस्ट्रेट अनिरक सुबा हियरिंग की दमक पुथोकलब मतुंग नुमित अदुमकी नुंगथिलद बिष्णुपुर बाजार तमना लाक्तुना महाकी चरा हेनबगी खोंजंग मखा चथखे नुमिदांग की मतमदा बिष्णुपुर पुलिस टीम अमा लाक्लगा महाकपु मफम अदु थादोक्तुना चटखिनबा खंगनखे अदुबु महाकना यादवदगी अहिंग अमा मफम अदुदा लेनखे थंगनबा नुमिकी अयुक अंगनबदा अदुमक महाकी हक्सांग की फिबम येंगलगा बिष्णुपुर डिस्ट्रिक्ट पुलिस न लखुटखिबनी हाइरे महाकी खोंगसद अदु अपुनबा नुपी लुप अनुल बिष्णुपुर डिस्ट्रिक्ट अमदे इता तेंगबांग लुप अनिनसु अकनबा मवोंगदा सगवटखे मखा तानसु सगवटखिगनी हाइरे मालेम थोंगामना संगसिलगलिबा चरा हेनबगी खोंजंग असे नुमित कुनगा मापनी सुजिनख्रे हाइना लिमिट मणिपुर न थादोरकबा चेरोल अमना हाइरे